ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯉꯁꯤꯗꯤ ꯑꯊꯨꯝꯕ ꯈꯔ ꯆꯥ ꯇꯥꯔꯦ ꯀꯦꯛ ꯆꯥꯎꯑꯣꯅ ꯁꯖꯦꯁ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯀꯦꯛꯁꯦ ꯑꯩꯅ ꯃꯈꯜ ꯑꯍꯨꯝ ꯈꯛꯇꯪꯅꯦ ꯑꯩ ꯌꯥꯝ ꯑꯊꯨꯝꯕ ꯌꯥꯝ ꯄꯥꯝꯕꯕꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯃꯁꯤꯅ ꯀꯩꯅꯣꯅꯦ ꯍꯅꯤ ꯀꯦꯛ ꯍꯥꯏꯌꯦ ꯈꯨꯍꯤꯒꯤ ꯁꯤꯅ ꯄꯦꯁꯇ꯭ꯔꯤꯕ꯭ꯔꯥ ꯄꯦꯁꯇ꯭ꯔꯤ ꯀꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯐꯣꯔꯦꯁꯅꯦ ꯁꯤꯅ ꯄꯥꯏꯅꯦꯄꯜ ꯄꯦꯁꯇ꯭ꯔꯤ ꯑꯩ ꯁꯤꯁꯦ ꯆꯥꯗ꯭ꯔꯤꯀꯣ ꯑꯩ ꯀꯦꯛ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦꯅ ꯑꯍꯥꯟꯕꯅꯦ ꯌꯦꯡꯗꯣꯏꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯆꯥꯅ ꯆꯥꯅ ꯑꯅꯥꯎꯟꯁꯃꯦꯟ ꯃꯆꯥ ꯑꯃꯁꯨ ꯍꯥꯏꯒꯦꯀꯣ ꯀꯔꯝ ꯆꯥꯁꯤꯒꯦ ꯆꯦꯔꯤꯁꯦ ꯍꯥꯟꯅ ꯆꯥꯒꯦꯀꯣ ꯆꯦꯔꯤꯁꯤ ꯄꯥꯝꯃꯦ ꯑꯄꯥꯝꯕ ꯍꯥꯟꯅ ꯆꯥꯔꯦ ꯑꯩꯅꯅꯦꯀꯣ ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯣꯏꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯧꯅ ꯈꯜꯂꯦꯕꯀꯣ ꯂꯧꯔꯦꯕꯀꯣ ꯌꯥꯏꯀꯣ ꯑꯩꯁꯦ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯑꯩꯅ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯑꯣꯜꯔꯦꯗꯤ ꯂꯧꯈ꯭ꯔꯦ ꯈꯟꯈ꯭ꯔꯦ ꯅꯣꯏ ꯍꯪꯗꯕꯤꯗ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯣꯏꯒ ꯏꯟꯇꯔꯦꯛ ꯇꯧꯕꯀꯣ ꯍꯥꯏꯗꯤ ꯀꯅꯦꯛ ꯇꯧꯕ ꯄꯥꯝꯃꯦꯕꯀꯣ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯇꯧꯕꯒꯤ ꯆꯥꯟꯁꯇꯣ ꯐꯪꯅꯅꯕꯅ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯀꯣ ꯑꯦꯀꯥꯎꯟ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯦꯕꯀꯣ ꯀꯨꯏꯗ꯭ꯔꯤ ꯍꯥꯡꯕ ꯐꯣꯇꯣ ꯑꯃꯈꯛꯇꯪ ꯊꯥꯒꯠꯂꯤꯑꯕꯀꯣ ꯑꯗꯨꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯩꯗꯤ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗ꯭ꯔꯤꯕꯅꯤꯅꯀꯣ ꯃꯣꯏꯒꯤ ꯀꯩꯀꯩ ꯃꯦꯁꯦꯖ ꯊꯥꯒꯠꯄ ꯈꯣꯠꯄ ꯇꯧꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯞꯁꯨ ꯌꯥꯗꯦꯅ ꯑꯩꯅ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈ꯭ꯔꯦꯅ ꯑꯗꯨ ꯌꯥꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯂꯥꯛꯑꯅꯤ ꯅꯣꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄꯁꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯃꯦꯟꯇꯣ ꯃꯅꯨꯡ ꯋꯦꯕꯁꯥꯏꯠ ꯆꯪꯉ ꯌꯦꯡꯗ꯭ꯔꯤꯈꯩ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕꯅꯤꯅ ꯑꯩ ꯈꯪꯗꯕꯗꯣ ꯅꯣꯏꯅ ꯃꯦꯁꯦꯖ ꯀꯃꯦꯟ ꯇꯧꯔꯛꯏꯗꯣ ꯎꯗꯦꯕ ꯑꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯑꯩꯅ ꯑꯃ ꯍꯥꯡꯉꯦ ꯑꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯦꯡꯉꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯍꯥꯞꯀꯦ ꯍꯥꯏꯁꯦ ꯅꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯎꯔꯝꯃꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯑꯞꯗꯦꯠ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯔꯖꯦꯟꯠꯂꯤ ꯍꯥꯏꯅꯤꯡꯕ ꯀꯩꯅꯣꯝ ꯂꯩꯔꯒꯁꯨ ꯅꯣꯏꯗ ꯀꯩꯅꯣꯝ ꯏꯟꯐꯣꯔꯝ ꯇꯧꯅꯤꯡꯉꯁꯨ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯤꯡꯉꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯦꯞꯇꯤ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦꯕ ꯑꯗꯨꯗ ꯇꯧꯁꯦꯅ ꯈꯟꯕ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯗꯨꯒꯤꯅꯦ ꯐꯣꯂꯣ ꯇꯧꯔꯛꯑꯣꯀꯣ ꯃꯌꯥꯝ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯦ ꯕ꯭ꯂꯦꯛ ꯐꯣꯔꯦꯁ ꯌꯥꯝ ꯊꯨꯝꯕꯗꯤ ꯑꯣꯏꯗꯦ ꯁꯤ ꯍꯥꯟꯅ ꯆꯥꯒꯦꯀꯣ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯊꯨꯝꯕꯗꯤ ꯑꯣꯏꯗꯦ ꯁꯤ ꯈꯔ ꯆꯝꯂꯛ ꯊꯨꯝꯃꯦ ꯍꯅꯤ ꯀꯦꯛꯁꯦ ꯑꯃꯨꯛ ꯌꯦꯡꯒꯦꯀꯣ ꯌꯥꯝ ꯊꯨꯝꯃꯦ ꯍꯅꯤ ꯀꯦꯛꯁꯤꯗꯤ ꯄꯤꯝꯄꯜ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯣꯜꯔꯦꯗꯤ ꯑꯊꯨꯝꯕ ꯆꯥꯏꯁꯦ ꯑꯗꯨꯕꯨ ꯃꯋꯥ ꯂꯧꯗꯦꯗ ꯅꯣꯏꯗꯃꯛꯇꯅꯤ ꯅꯣꯏꯅ ꯍꯥꯏꯔꯛꯄꯅꯤꯅ ꯇꯧꯅꯤꯡꯉꯦ ꯑꯩ ꯑꯦꯛꯁꯥꯏꯇꯦꯠ ꯌꯥꯝ ꯑꯣꯏꯖꯥꯅꯤ ꯅꯣꯏꯅ ꯀꯃꯦꯟꯇꯒ ꯍꯥꯏꯔꯛꯄꯁꯦ ꯃꯃꯥꯡꯒꯤ ꯀꯃꯦꯟꯇꯁꯨ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯉꯥꯛꯇ ꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏꯁꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯥꯀꯥꯟꯗ ꯑꯁ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯐꯣꯂꯣ ꯇꯧꯔꯛꯎꯀꯣ
ꯁꯤꯃꯗꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯁꯤꯅ ꯈꯨꯍꯤꯒꯤ ꯍꯥꯏꯔꯒꯀꯣ ꯈꯨꯍꯤꯗꯤ ꯌꯥꯝ ꯌꯥꯎꯗꯦꯉꯣ ꯃꯅꯤꯡ ꯊꯪꯕꯁꯦ ꯑꯁꯤꯗ ꯈꯨꯍꯤꯅꯦꯕꯀꯣ ꯈꯤꯇꯪ ꯇꯨꯠꯇꯅ ꯃꯊꯛꯁꯤ ꯀꯦꯛ ꯉꯥꯛꯇ ꯇꯣ ꯁꯤꯁꯦ ꯎꯏꯅ ꯁꯤꯗꯩꯅ ꯁꯤꯐꯥꯎꯁꯤꯡꯈꯩꯁꯦ ꯁꯤ ꯈꯛꯇꯪꯅꯤ ꯈꯨꯍꯤ ꯃꯊꯛꯁꯤꯅ ꯅꯣꯔꯃꯦꯜ ꯀꯦꯛꯇꯨꯅꯦꯕ ꯌꯥꯝ ꯊꯨꯝꯃꯦ ꯆꯥꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯕ ꯇꯧꯒꯦ ꯃꯨꯛꯕꯪꯅꯤꯅ ꯅꯠꯇ꯭ꯔꯅꯦ ꯃꯨꯛꯕꯪ ꯆꯥ ꯂꯣꯏꯁꯟꯗ꯭ꯔꯗꯤ ꯃꯨꯛꯕꯪ ꯃꯥꯟꯗꯦꯕ ꯁꯤꯁꯤꯅ ꯄꯥꯏꯅꯦꯄꯜ ꯄꯥꯏꯅꯦꯄꯜꯁꯦ ꯀꯩꯅꯣꯀꯣ ꯄꯥꯏꯅꯦꯄꯜꯁꯦ ꯒꯤꯍꯣꯝꯒꯤ ꯒꯤꯍꯣꯝ ꯄꯥꯝꯃꯦ ꯒꯤꯍꯣꯝ ꯍꯥꯏꯁꯦ ꯃꯍꯥꯎ ꯒꯤꯍꯣꯝꯒꯤ ꯐ꯭ꯂꯦꯕꯔ ꯐꯪꯗꯦꯉꯣ ꯑꯅꯝꯕꯅ ꯃꯣꯏ ꯀ꯭ꯔꯤꯝꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯐꯪꯉꯦ ꯒꯤꯍꯣꯝꯒꯤꯗꯤ ꯐꯪꯗꯦ ꯈꯨꯍꯤꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁ ꯊꯨꯝꯗꯤ ꯊꯨꯝꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯣꯏꯒꯤꯗꯃꯛꯇ ꯆꯥꯕꯤꯔꯅꯤ ꯈꯨꯊꯨꯝꯁꯦ ꯑꯩ ꯏꯁꯤꯡ ꯊꯝꯍꯧꯗ꯭ꯔꯦ ꯏꯅꯥꯛꯇ ꯕ꯭ꯂꯦꯛ ꯐꯣꯔꯦꯁꯅ ꯈꯤꯇꯪ ꯐꯩꯌꯦ ꯑꯩ ꯀꯦꯛ ꯁꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦ ꯀꯦꯛ ꯑꯊꯨꯝꯕ ꯑꯩꯁꯦ ꯁ꯭ꯄꯥꯏꯁꯤꯒꯨꯝꯕꯁꯤꯅ ꯈꯔ ꯄꯥꯝꯃꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗ꯭ꯔꯤꯉꯩꯅ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯤꯉꯩꯒꯤ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏ ꯌꯥꯝꯗꯕꯅꯁꯨ ꯍꯦꯟꯗꯜ ꯇꯧꯕ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯁꯤ ꯌꯥꯝꯗꯕꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯑꯗꯣ ꯑꯩ ꯅꯣꯏ ꯃꯌꯥꯝꯒ ꯈꯪꯕ꯭ꯔꯥ ꯎꯅꯅꯤꯡꯉꯤꯉꯣ ꯍꯥꯏꯗꯤ ꯃꯤꯠ ꯑꯞꯀꯨꯝꯕ ꯇꯧꯅꯤꯡꯉꯤꯉꯣ ꯌꯥꯝꯗ꯭ꯔꯤꯀꯥꯟꯁꯤꯗ ꯃꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯀꯥꯟ ꯁꯤꯜꯂꯛꯀꯦ ꯑꯩ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯀꯥꯟꯗ ꯑꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗ꯭ꯔꯥ ꯍꯪꯗ꯭ꯔꯦ ꯅꯣꯏ ꯀꯃꯦꯟꯇ ꯈꯪꯍꯜꯂꯣ ꯅꯣꯏ ꯌꯥꯕ꯭ꯔꯥ ꯅꯣꯏꯅ ꯎꯅꯅꯤꯡꯗ꯭ꯔꯗꯤ ꯎꯅꯔꯔꯣꯏ ꯑꯗꯣ ꯑꯩꯗꯤ ꯎꯅꯅꯤꯡꯉꯦ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯁꯨ ꯌꯥꯎꯏꯀꯣ ꯃꯣꯏꯒꯨꯝꯕꯗꯤ ꯎꯅꯕ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯅꯣꯝ ꯌꯥꯎꯋꯦ ꯑꯣ ꯆꯣꯀ꯭ꯂꯦꯠ ꯑꯣꯏꯔꯦ ꯀꯩ ꯑꯣꯏꯔꯒꯦꯅ ꯑꯁ ꯐꯖꯅ ꯅꯩꯔꯦ ꯈꯨꯆꯥꯁꯦ ꯁꯤꯃꯅ ꯈꯔ ꯍꯥꯎꯋꯦ ꯊꯨꯝꯕꯅ ꯂꯣꯏꯗꯣꯔꯦ ꯄꯥꯏꯅꯦꯄꯜ ꯈꯔ ꯌꯥꯡꯂꯞ ꯇꯧꯕ ꯑꯃ ꯍꯥꯞꯀꯦ
ꯑꯩꯒꯤ ꯁ꯭ꯂꯤꯄꯔ ꯎꯔꯦ ꯌꯦꯡꯉꯨꯅꯨꯀꯣ ꯀ꯭ꯔꯤꯝ ꯉꯥꯛꯇ ꯑꯣ ꯁꯤꯁꯨ ꯀ꯭ꯔꯤꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯀꯦꯛꯅꯤ ꯑꯣꯀꯦ ꯌꯥꯝ ꯊꯨꯝꯃꯦ ꯑꯩ ꯉꯝꯃꯔꯣꯏꯒꯦ ꯑꯌꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯉꯝꯅꯕꯗꯤ ꯍꯣꯠꯅꯕꯅꯦ ꯉꯝꯗ꯭ꯔꯦ ꯄ꯭ꯂꯤꯖ ꯋꯥꯔꯧꯕꯤꯅꯨ ꯌꯥꯝ ꯊꯨꯝꯃꯦ ꯇꯣ ꯁꯤ ꯂꯦꯝꯃꯦ ꯁꯤꯡꯒꯩꯁꯤꯒ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯏꯔꯦ ꯉꯝꯃꯔꯣꯏ ꯁꯤ ꯂꯣꯏꯁꯜꯂꯒꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯥꯛꯎꯀꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯈꯔꯁꯨ ꯌꯥꯎꯋꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯇꯧꯔꯛꯄꯒꯤꯁꯨ ꯑꯗꯣ ꯀꯣꯟꯅ ꯊꯦꯡꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯩꯅ ꯎꯍꯧꯗ꯭ꯔꯕꯁꯤꯡ ꯋꯥꯔꯧꯕꯤꯅꯨ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯞ ꯌꯥꯗꯕꯒꯤ ꯑꯩ ꯆꯪꯉꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤ ꯈꯤꯇꯪ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯈꯔ ꯅꯨꯡꯉꯥꯏꯗꯕ ꯑꯃ ꯇꯧꯒꯦ ꯁꯤꯅ ꯃꯤ ꯑꯃꯈꯛꯅ ꯀꯦꯛ ꯆꯥꯔꯣꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯨꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯍꯥꯏꯔꯛꯄꯅꯤꯅ ꯀꯣꯛ ꯈꯪꯗꯦ ꯀꯣꯛ ꯇꯧꯅꯤꯡꯕ ꯐꯥꯎꯕꯗꯣ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗꯨꯅ ꯍꯣꯏꯁꯦ ꯑꯩ ꯄꯥꯝꯅꯁꯨ ꯇꯧꯒꯦꯁꯦꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯆꯥꯕꯅꯦ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯑꯗꯒꯤ ꯐ꯭ꯔꯨꯠꯁ ꯈꯛꯇꯪ ꯆꯥꯔꯛꯑꯣꯅ ꯍꯥꯏꯌꯦ ꯑꯃꯁꯨ ꯑꯗꯨ ꯃꯊꯪꯗ ꯇꯧꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯈꯤꯇꯪ ꯆꯤꯜꯂꯤꯕꯀꯣ ꯑꯩꯁꯦ ꯂꯣꯏꯔꯛꯄꯒꯤ ꯑꯩ ꯍꯣꯡꯗꯣꯛꯑꯝꯗꯥꯏ ꯑꯩ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯈꯔ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯉꯁꯤꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯅꯣꯏꯒ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯒꯨꯝ ꯇꯧꯋꯦ ꯑꯗꯨꯗꯨꯒꯤ ꯉꯁꯤꯁꯦ ꯇꯦꯟꯇꯛꯅ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯝꯃꯒꯦꯅ ꯑꯗꯣ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯀꯥꯎꯒꯅꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯣꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯉꯥꯏꯔꯝꯗꯣꯏꯅꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯥꯏꯅꯔꯁꯤ